ꯅꯣꯡꯉꯥꯟꯕꯒ ꯃꯄꯥ ꯌꯧꯔꯛꯇꯨꯅ ꯉꯔꯥꯡ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯥꯁꯨ ꯂꯩꯀꯥꯏ ꯑꯉꯥꯡꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯑꯩꯅꯗꯤ ꯀꯌꯥꯝ ꯆꯝꯅ ꯈꯜꯂꯨꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯁꯤ ꯌꯥꯝ ꯊꯥꯖꯗꯦ꯫ ꯇꯤꯀꯦꯟꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯍꯥꯏꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ, ꯑꯗꯨꯒ ꯀꯔꯝꯕ ꯅꯥꯔꯣꯜꯗ ꯑꯣꯖꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯝꯕꯔꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯈꯪꯕꯅꯤ, ꯑꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯏꯕꯦꯝꯃꯁꯤ ꯅꯨꯄꯥ ꯀꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯉꯨꯔꯦ, ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯛꯁꯤꯔꯥꯅ ꯈꯟꯕꯅꯤ꯫ ꯍꯦꯔꯥ ꯏꯟꯈꯠꯂꯛꯄꯅꯤ, ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯗꯦ꯫ ꯑꯃꯔꯣꯝꯗꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯈꯦꯠꯅꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ, ꯇꯣꯝꯕꯤꯁꯤ ꯌꯨꯝꯗ ꯂꯩꯇꯕꯁꯨ ꯀꯨꯏꯔꯦ, ꯍꯞꯇꯥꯁꯤꯃꯗꯤ ꯌꯨꯝꯗ ꯂꯩꯍꯜꯂꯨꯒꯦ ꯌꯥꯒꯗ꯭ꯔꯥ? ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯣꯖꯥ, ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯕꯤꯔꯣ, ꯑꯗꯨꯒ ꯃꯥꯅ 12 ꯊꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒꯤꯗ ꯁꯨꯝ ꯂꯩꯍꯟꯁꯤꯀꯣ꯫ ꯑꯣꯖꯥꯒꯤꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯍꯟꯅꯤ? ꯂꯣꯏꯔꯕꯅꯤ, ꯉꯔꯥꯡꯅ ꯄꯨꯗꯧꯕ ꯐꯤꯔꯣꯜꯗꯣ ꯑꯃꯅꯤꯗꯤ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯕꯅꯤ, ꯇꯨꯏꯁꯟꯁꯨ ꯁꯨꯇꯤ ꯂꯧꯍꯜꯂꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯃꯥꯅ ꯌꯥꯍꯧꯗꯕ ꯁꯔꯨꯛꯇꯣ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯐꯨꯒꯠꯄꯤꯌꯨꯀꯣ꯫ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯖꯒꯦ, ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯇꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯂꯣꯏꯔꯕ ꯇꯣꯝꯕꯤ? ꯇꯤꯀꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯉꯔꯥꯡꯅ ꯐꯤꯔꯣꯜ ꯑꯃꯅꯤ ꯍꯥꯞꯄꯝꯃꯣ ꯍꯥꯏꯔꯒ ꯀꯥꯎꯔꯕꯣ? ꯑꯥꯗ ꯄꯥꯅꯕ ꯅꯣꯠꯁ ꯈꯔ ꯍꯥꯞꯆꯤꯟꯕꯅꯦ, ꯑꯃꯁꯨ ꯄꯨꯅꯤꯡ ꯑꯇꯣꯞꯄꯁꯨ ꯍꯥꯞꯅꯤꯡ, ꯉꯥꯏꯍꯥꯛꯇꯪ ꯀꯣꯛ ꯉꯥꯎꯔꯨꯔꯦ꯫ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯟꯊꯕ ꯌꯥꯗꯦꯀꯣ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯂꯩꯔꯨꯆꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯑꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯅꯟꯗꯣꯝꯆꯥꯗꯤ ꯍꯥꯏꯔꯝꯃꯕꯣ? ꯍꯥꯏꯔꯝꯃꯦ ꯕꯕꯥ, ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯍꯧꯔꯦꯅ ꯁꯨꯝꯕ ꯆꯪꯍꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯍꯧꯅꯕ ꯇꯧ, ꯊꯦꯡꯈꯤꯅꯤ꯫ ꯑꯗꯨꯒꯅꯦ, ꯑꯩ ꯅꯪ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯗꯣꯏꯅꯤꯀꯣ, ꯌꯨꯝꯗ ꯂꯩ ꯍꯥꯏꯕ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯁꯥꯔ꯫ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯀꯣꯛꯇꯣ ꯏꯪꯍꯜꯂꯨꯆꯣ, ꯑꯗꯨꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯂꯥꯛꯑꯣ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣꯖꯥ꯫ ꯃꯄꯥ ꯃꯆꯥ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯌꯧꯅꯕ ꯊꯧꯔꯛꯑꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯁꯤꯡꯖꯃꯩ ꯕꯖꯥꯔ ꯄꯔꯦꯡꯗ ꯀꯤꯍꯣꯝ ꯌꯣꯜꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯥꯅ ꯇꯣꯝꯕꯤ, ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯏꯆꯥꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯉꯥꯏꯍꯥꯛ ꯈꯥꯝꯂꯒ ꯆꯥꯅꯤꯡꯕ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤꯗ, ꯍꯜꯂꯛꯄꯗ ꯀꯤꯍꯣꯝ ꯂꯩꯕꯤꯌꯨꯀꯣ꯫ ꯑꯗꯨ ꯆꯥꯁꯤꯜꯂꯒ ꯊꯕꯥꯛ ꯑꯃꯨꯛ ꯈꯦꯕ ꯇꯥꯔꯦ꯫ ꯂꯩꯕꯕꯨꯗꯤ ꯂꯩꯕꯤꯒꯦ꯫ ꯂꯥꯏꯔꯤꯛꯅ ꯀꯌꯥꯝ ꯄꯥꯔꯕ ꯏꯆꯥꯕꯣ? ꯑꯗꯨꯝ ꯄꯥꯏꯌꯦ꯫ ꯅꯤꯈꯤꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯑꯥꯔꯕꯤꯔꯣ? ꯑꯥꯔꯕꯤ ꯀꯧꯕ ꯃꯤꯁꯨ ꯂꯩꯔꯕꯣꯏꯔꯦ꯫ ꯄꯣꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯊꯣꯟꯕꯅꯣꯅꯦ ꯃꯈꯣꯏꯅ? ꯑꯩꯈꯣꯏꯅ ꯁꯝꯖꯤꯜꯂꯒ ꯀꯧꯕꯅꯦ, ꯑꯣꯖꯥ ꯗꯣꯔꯦꯟꯒꯤ ꯃꯆꯥ ꯑꯇꯣꯝꯕꯅꯦ꯫ ꯑꯣ, ꯃꯥ ꯑꯣꯏꯔꯦ꯫ ꯅꯤꯈꯤꯜꯅ ꯄꯥꯎ ꯇꯝꯖꯤꯜꯂꯤꯗꯣ ꯃꯥꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯌꯥꯝ ꯆꯝꯖꯕ ꯃꯤꯅꯤ, ꯈꯔ ꯉꯥꯎꯖꯕꯩ ꯋꯥꯅꯤ, ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯕꯒ ꯍꯩꯕ ꯅꯠꯇꯦꯗ꯫ ꯏꯆꯥꯗꯤ ꯌꯥꯝ ꯈꯪꯉꯤꯅ꯫ ꯁꯨꯝ ꯃꯇꯧꯗꯨꯅ ꯍꯥꯏꯕꯅꯦ ꯕꯕꯥ, ꯕꯕꯥꯁꯨ ꯃꯥꯒ ꯊꯦꯡꯅꯔꯗꯤ ꯌꯥꯝ ꯆꯝꯃꯦ ꯈꯪꯅꯤ꯫ ꯑꯩꯁꯨ ꯃꯥꯒ ꯀꯧꯅꯔꯨꯔꯦ, ꯑꯗꯨꯝ ꯂꯣꯏꯅꯈ꯭ꯔꯦ꯫ ꯏꯆꯥꯅ ꯃꯥꯒ ꯇꯤꯟꯅꯕꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯃꯤꯅ ꯑꯃꯨꯛ ꯌꯦꯡꯁꯤꯟꯈꯤꯕ ꯍꯥꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯌꯦꯡꯒꯗꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯑꯗꯨꯛ ꯐꯠꯇꯕ ꯑꯣꯏꯕ꯭ꯔꯥ ꯕꯕꯥ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯕ ꯃꯤꯁꯛꯅꯤ, ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯅꯗꯤ ꯌꯥꯝ ꯐꯠꯇꯅ ꯎꯍꯟꯈ꯭ꯔꯦꯗꯅ, ꯑꯩꯅꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯩ꯫ ꯀꯩꯒꯤ ꯑꯃꯨꯛ ꯀꯧꯅꯗ꯭ꯔꯤꯅꯣ? ꯀꯧꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯎꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯁꯨ ꯅꯠꯇꯕꯗ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯔꯕꯗꯤ ꯑꯩ ꯃꯥꯒ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯆꯦ ꯊꯣꯔꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ? ꯍꯥꯏꯕ ꯉꯝꯗꯦ, ꯑꯥꯗ ꯁꯨꯝ ꯄꯨꯔꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯤ ꯍꯥꯏꯅ ꯀꯧꯊꯣꯛꯅꯤꯡꯕ, ꯅꯪꯁꯨ ꯇꯤꯀꯦꯟꯒꯤꯗ ꯂꯩꯔꯦꯗꯣ꯫ ꯑꯩ ꯑꯥꯔꯕꯤꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧꯔꯥ ꯁꯥꯟꯅꯅꯨꯔꯥ? ꯕꯕꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯔꯣꯏꯌꯦ꯫ ꯍꯥꯏ, ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ, ꯀꯩꯒꯤ ꯀꯧꯅꯔꯣꯏꯗꯣꯏꯅꯣ? ꯀꯧꯅꯧꯅ, ꯃꯗꯨꯅ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯃꯥꯗꯣ ꯌꯥꯝ ꯆꯝꯃꯦ ꯕꯕꯥ, ꯋꯥ ꯑꯃ ꯍꯥꯏꯕꯗꯁꯨ ꯌꯥꯝ ꯁꯥꯎꯒꯟꯗꯦ꯫ ꯇꯣꯝꯕꯤ, ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯁꯨꯝ ꯍꯥꯏꯕꯅꯦ ꯕꯕꯥ꯫ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯇꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯁꯨꯝ ꯐꯝꯕꯗꯒꯤ ꯋꯥꯔꯛꯂ ꯃꯥꯜꯂꯦ, ꯅꯥꯛ ꯑꯣꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯃꯅꯤꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯔꯦ꯫ ꯕꯥꯏꯛꯀꯤ ꯂꯥꯏꯠꯇꯣ ꯑꯃꯨꯛ ꯊꯥꯟ ꯑꯃꯨꯛ ꯃꯨꯊꯠ ꯇꯧꯔꯒ ꯅꯣꯛꯁꯤꯜꯂꯛꯏ꯫
Raspberry. Tombia, nang raspberry nattaba atopa ming panba yade haibro. Maning amuk phat onthoi wa amta haigano highway matagum ingit tawre. Kem natte da baba. Gari macha tongbai wabaga kaukre. Amana lamsang bike thawrine haibagi chokthaba leiramde. Wah, thobal ko phajaside. Lammamta lehanchira pabungda. Layu yadragana niti loksalab. Thobal konbai ma leirambi. Nacha mafamsida mukhana lakpa phangan biu ko. Niti su aingonda nungsi. Masi haibiyade. Nungsi nungogi haibiyade ko. Baba. Koi daurage ne tombi. Ai tan chaninge. Ibemugi hotel da ngahakta khambigera. Hai, nang hana yumda thilamki. Aduga leirake. Hotel da leisabina leibase ai pamde. Niti wakhaldana. As pharakyam dai mala ise. Changhan basu yaroi kamain tawne. Tan chage na chang basu yade. Leirak machindagi na thanta changbadi yaina. Ai di kauramle. Member ki yumda changagane. Che ma laudawne. Halakpada leirage. Hoi baba. Ngaiko. Se, phone se puko. Nakhoi ozadane. Yaure na haiko. Namasu leiramlo. Angang mayam taamkini. Phone lei hodabani. Hoi baba. Kana anu ne nang namugi yengi duna. Kana sunate da. Changage. Tung hane yengdi yengning upai di leite. Phone do keypad hangdok duna. Raspberry do ina call tawrami. Ayum yaudore. Nang kaida lehorage. Lambi lamang neiro. Noi gi pukriya chopam leirise. Wah, ngayam jaibo. Khupazama. As, yomalo. Mina khangnaraga yam phajade. Haladawni. Photo mani da namki. Ado chatringai da nang thorakpa yaroidro. Ai nang yenga chatke. Na thau leitana lei thawri na tro. Halaga school kabasu nangoi. Tuition su ngasi yawramaroi. Thamage. Lakdoi di lao. Natradi ai nga chabasi yengki. Ai mong yengage. Yum yobaga mafi marul du prap hongtoklaga. Hana ising yauraga leiramba sanabundu inkolda thok hekta haido ami. Si hoyardi phare. Babagi khonthi chara cha. Legai minok phangaga na phang. Unadadi unaragi. Madumido. Karandi taraga leiramjadi phadawni ko. Anam kanba mina ningba thongdaba leite. Nupasu nupisu. Wakhal manabani na unarami. Wah. Sanabunga phanik achambaduga khupazadi. Samdu thadoga ne hena phajadawni. Uraba natro. Yumda halo thengani. Masuk nakpasibu nangni. Ado chandol mati amga thilla thola di amuken phajadawni. Baba hala aniye. Aibu phuni haim pakatiro. Kashu phuhalui. Nakhoi lekai phaudulai. Yumdi changdre. Ado nang so khoida lao. Ado dadi changhani. Yum yobaga haro. Exam kuidrabani. Padaba yaroi ko. Ai laktre na school kadaba su tawno. Notes to nangonde wen chindoi. Ngasidi nangaroi. Hayingde chatke. Ado nang so khara thuna ada laknaba daw ko. Ado ai pakhat lepa halo. Lekai mina uraga yam phajadeba. Ado kyam kiradi ai halagi. Ado ingonda nungsi haidrabani na atopa amada sairamba yaroi ko. Handaki parikya se ai hotnaragi. Ngamdradi khangde ko. Ngamnaba hotnadawni. Haiba inba raspberry panthadana mayum hankre. Pokpadagi lairik paribane haiduna ising khuzop ama phawa soktraba machana sanabun dumaga changakpaduda mamadi ngaklami. Haima, kayam kuirage yorakpa tombia. Imabu manglo, isinga su amisibo. Nungai daw manba, adugi sokpani mama. Kari nungai ba? Ising sokpabu nungai bro. Maitagi tawbani, aruba amta leiramdaba duda soubani, amakakni. Ada kaino, irang thoe haiduna. Irang thokpa nateda, irang hausilakpana ima. Mapagi sakta aduga, machagi sakta aduga. Hai, mi tani ni hei, lekai amatani, pao hikte yaukini. Pamdradi koktumin layo. Ima, babana aibu hapta ama lainaba na hairambani. Ai kuina leiba taliko, exam kuidrabani. Nong nini ne, ichagi matha saba koklaga hangi sohal. Nikhil na irang ama sagatpaduda, ichada kok sahalamanin tawbani. Ima, ai kemta khandeba. Ado, ai ada thuna chatke ko. Kanano, nupa ama haiduna. As, noise yam hangi migi kem lanjadaba icham chamjaba nupado. Tombia, kanano wani. Ima, ozadoren gi macha raspberry haidunemi, madi yam phabani. Nikhil na paula na sandok poiramni. Lamsang gari dongakpagi icha waramani. Ima cha lonbigi. Angang macha laurubagi ne, khanau su kangibani. Babado tan leiraga halakani hai. Macha na phana hainingasu.
Mapana yadrabanina upai leiramde. Amasu nupina haiba induna class nong maphawa lepamde. Lakpana. Handak matang si bro. Nang ne. Parasto. Adu tadoy maliko. Lairik yam paramal. Kaide paba no pade. Mangonda pina ba ne. Nood si sindok pirini. O, natuna hardi lo nyari sini ne ibo. Nang shoy laktana medical exam thabada khandokini ko. Nang na layeng ba ay yeng ba ngamjaroy ko. As, apam ba manam nambana ko yeng ba tali ko. Ay medical kairo yam hinade. Aduga hay soy jade. Bro, ay di tuition chat pada baby class 8 ka ba ama adum thingnay. Madu koira sira na khali. Khom nam bhawa kok tribadu koiraga kaino nang oy jadoy sa. Mamit phawa fazana pang mangamdri ko. Adu ay su yare bo. Dada kaina ka kupsili. Masak fajardi ko shalo kaino. Nangina sa kuthiduga. Raspberry na adum na hairakpaduda David na khuira ba. Isa na isa fazay khanjay ni kaino. Exam gi notice thokore. Maadi lakpa ko balite. Phone tawjay phangde. Mana tawbra sa tawbirakte. Nupa na tro ngamna ba thaw. Yam paday ne. Ay su krasin gi. Upayam tawraga. Yam phaminna banina. Lainagi mamangda kaigumba khradi utpa phabani. Mado wahay gi wani. Kem tawba ngamoy ko. Ay gi thajabam le. Yare. Thobam lakcharsani. Ay hore ne. Tuition bang tawni. Anawba ngang duga de chatlugi. Kharang alap unaw. Ekhoy sulum putawra ying thoki. Angang do karamba angang no haibado. Ay babang na thiladi kamdoba. Nang yaw da tare. Yare. Ngasi na traso topa suti numita unaro. Adum kanda ay khangagi. Akhoy ga budi ko na unara lure da. Ngasi gidi noini dum unajagi unajawda. Nang subang tawduro. Ay di chataba yaro. Nakhoy ko. Lairik miray ba tawgan. Aduy pataba sulay bani. Wow. Gyan ko tado. Benji mawasi. Exam gini haiduna ay hinga tumda kay. Dinesh Pradip ki reference animak hangtok padu pen dramal. True man gi lairik to maso hangdokle. Mako ki masamdo suru-suru na irami. O niti. Nang ko nang askaram na pisa so yang yamba may yiksibu. Si ay ne ay kukchay daw rida. Pahabaho na dida. Kay iba doy no. Nupi machama na singna babu singna jan. Mana pao porposo na te ay ngamdadi ngamdi. Kay di upay le. Upay song layliti. O niti. Ay tumme ko. Lairik at haba siya mono ito na ay tumme ay zini. Karino ni thoy ba? Nang nahandak amuk tataw ba mong da lairik amada na te. Ahom mari hekta hangdok to na pabra supati. Adu ginakanda hekta lumi hipagalay rami si bo. Nongan ba mama na hayrak pa ni? Raspberry na. Ay gido pagi na kanukot na ba ni ba mama? Ado, kari na kari hay no gyan tada ba dagi upay layta na lung na dumhipchan ba ni? Hay ma, kang da ba lay raso nang pabong da hanguda na? Hang ba do, ay nakwaitan ba tabak ni? Ado na ni, para ka gyan tayo hay do da kayam tarak yung gitaw ba ni? Hay, pari ba ni hay na mamuta na sa pamdi? Nang di niya, ising amok thakpachat ni. Aday chakla mi amok hay ni. Pung ama ni ta na suphamde, minat ani subaga hugat pa na hal. Form darak pa nga riba ni doon na ni. Ahing kudingi wari sana riba mi doon na kanano. Namana ba dimande? Nupi ni mama, hay di, imana ba natiba? Kanano, kailamday no, kanagi machano ba, mama ba sukang halo. Nabani ahing da wari sabay henmal. Ay wari say hay di, mama di kumain kangi ba? Nang nalairik manaktagi chathokta na tumin laikre khalakpada kay tawri yengba changakpa khuding phone da wari sa lairamine. Ubra ja. Khara toirabani na uyi haidune. Kay sanariba no su khangde. Mondo na chejet kon. Nupara nupana ta, nupira nupina ta. Wari nungai bay ni mama. Ngasi na kayda chataw lege, suti numit ni. Chat na ba nga say ni gatlamani ne? Khangde bo, ojikide plan yadre. Hori nga ulir di pao pinarani. Aduda khangan gi mama su. Chathok taw lay radine, hana hayramu ko. Ay pi sugadaba mayamam le. Adu hanang taloy siluki ke. Okay mama. Phone do amuk medli. Thana kiba SMS chingkatu na paraga. Nauhaw na nanokpagi ni sasi. Raspberry su phasana khangle. Ngasi di ki home chaba numit oramale. Ina suwa na malak pangay sa mahiyala ni ko. Pasi na pisang tang dinong share pa yabani. Ay na di som da ngaw daw rin may wakal do. Anino kay lagi hangge. Sidi thawbalda na pilo mo sa hinahugi. Unaning ba na ngaw rin ba? Hay baga taw baga phone do taw sali.
ꯂꯥꯛꯄꯗ ꯍꯥꯟꯅ ꯍꯜꯂꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯅ ꯈꯨꯝꯃꯩꯁꯦ ꯀꯥꯏ ꯂꯩꯒꯦ ꯅꯪ ꯇꯣꯞ ꯇꯥꯎꯟꯗ ꯐꯝꯃꯤꯌꯦ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗꯅ ꯑꯗꯨꯗ ꯗꯦꯕꯤꯠ ꯌꯥꯎꯕ꯭ꯔꯥ ꯅꯣꯏꯅꯤ ꯂꯩꯔꯝ ꯍꯥꯠꯀꯦ ꯈꯪꯅꯤꯕ ꯑꯩ ꯕꯦꯕꯤꯒ ꯐꯝꯃꯤꯅꯦ ꯑꯁ ꯅꯪꯒꯤ ꯄꯦꯔꯣꯠꯇꯣ ꯎꯅꯩꯔꯣ ꯍꯩꯅꯗꯦ ꯑꯉꯥꯡ ꯃꯆꯥꯒ ꯀꯣꯏꯁꯤꯜꯂꯗꯅ ꯊꯝꯃꯒꯦ ꯑꯃꯗꯣ ꯀꯥꯏ ꯂꯩꯒꯦꯅ ꯍꯪꯒꯦ ꯃꯄꯥꯒ ꯁꯦꯅꯥꯄꯇꯤ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯦ ꯌꯥꯔꯦ ꯌꯨꯝꯗ ꯂꯩꯕ ꯗꯦ ꯇꯥꯔ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯗꯦꯠ ꯂꯣꯏꯕꯒꯅꯦ ꯄꯥꯎ ꯑꯃ ꯐꯥꯎꯔꯛꯑꯣ ꯑꯩ ꯊꯝꯃꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯃꯤꯒꯤꯅ ꯁꯨꯇꯤ ꯈꯨꯗꯤꯡꯒꯤ ꯗꯦꯠ ꯑꯩꯒꯤꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯃꯤꯒꯤꯅ ꯆꯧꯃꯤꯟ ꯆꯥꯃꯤꯟꯅꯩ ꯑꯩꯒꯤꯅ ꯂꯥꯏꯔꯤꯛꯄꯨ ꯇꯛꯁꯤꯜꯂꯛꯀꯅꯤ ꯃꯤꯒꯤꯅ ꯃꯇꯨꯅ ꯀꯦꯁꯤꯜꯂꯛꯀꯅꯤ ꯑꯩꯒꯤꯅ ꯏꯇꯨꯗ ꯀꯦꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯤꯕ ꯀꯥꯟꯅꯗꯦꯗ ꯉꯥꯏꯍꯥꯛꯇꯨꯝ ꯇꯨꯝꯒꯦ ꯃꯪꯗ ꯇꯕꯪ ꯃꯥꯏꯊꯣꯡꯗꯨ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯤꯖꯅꯤꯡꯅ ꯄꯨꯔꯛꯄ ꯀꯤꯍꯣꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯊꯝꯖꯤꯟꯕ ꯅꯪꯍꯧꯗꯦ ꯇꯤꯀꯦꯟꯅ ꯐꯔꯦꯗ ꯅꯪꯅ ꯄꯨꯔꯛꯄ ꯅꯟꯗꯣꯝꯆꯥꯁꯨ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯃꯤꯅꯤ ꯅꯪꯉꯣꯟꯗ ꯇꯞꯁꯦ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯁꯤꯁꯨ ꯐꯖꯕ ꯋꯥꯠꯂꯕꯅꯤ ꯑꯣꯖꯥ ꯈꯨꯗꯛꯇ ꯂꯩꯕꯅ ꯇꯣꯝꯕꯤꯅ ꯌꯧꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯂꯩꯅꯕꯗꯤ ꯍꯥꯏꯖꯕꯅꯤ ꯏꯃꯨꯡꯗꯩ ꯊꯥꯡ ꯈꯔ ꯊꯧꯕꯗꯣ ꯂꯧꯊꯣꯔꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯔꯁꯤ ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯂꯦꯞꯄ ꯂꯩꯔꯗꯤ ꯆꯪꯉꯨꯅꯦ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯂꯧꯔꯨꯔꯣꯅꯦ ꯑꯗꯨꯒꯅꯦ ꯅꯟꯗꯣꯝꯆꯥꯁꯨ ꯈꯔ ꯀꯧꯕꯤꯔꯛꯑꯣ ꯏꯃꯨꯡ ꯌꯧꯕꯒ ꯀꯞꯁꯤ ꯀꯗꯥꯏ ꯅꯣꯛꯁꯤ ꯀꯗꯥꯏ ꯃꯁꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯀꯤꯍꯣꯝ ꯆꯥꯅꯕ ꯀꯧꯕꯁꯨ ꯐꯔꯛꯇ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯕꯨ ꯆꯥꯒꯅꯨ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯩ ꯄꯨꯔꯛꯄꯅꯤ ꯆꯥꯗꯁꯅꯨ ꯃꯗꯨ ꯅꯨꯄꯥꯗꯣ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯣꯏꯔꯝꯅꯤ ꯇꯁꯦꯡꯅ ꯆꯥꯅꯤꯡꯉꯗꯤ ꯑꯩ ꯂꯥꯛꯅꯤ ꯈꯪꯉꯤꯅꯦꯕ ꯃꯔꯝ ꯑꯃ ꯍꯥꯏꯖꯜꯂꯒ ꯂꯥꯛꯄ ꯌꯥꯕꯅꯦꯕ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯒꯥꯔꯤ ꯑꯃ ꯄꯨꯔ ꯀꯣꯏꯆꯠ ꯆꯠꯅꯤꯕ ꯆꯥꯗꯁꯅꯨ ꯃꯥ ꯆꯥꯗꯕꯗꯨꯅꯤ ꯑꯩꯅ ꯄꯦꯟꯗꯣꯏꯁꯦ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯦꯗꯅ ꯀꯅꯥꯅꯣ ꯇꯣꯛꯀꯗꯣꯏꯕ ꯅꯤꯇꯤ ꯏꯟꯗꯣꯝꯆꯥ ꯔꯤꯌꯥꯒ ꯂꯩꯅꯒꯅꯤꯗ ꯃꯣꯏꯅ ꯀꯤꯍꯣꯝ ꯄꯨꯔꯛꯅꯕ ꯍꯥꯏꯕ ꯑꯩ ꯌꯨꯝ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯈꯪꯉꯤꯕꯅꯦꯕ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯕꯗꯤ ꯅꯝꯕꯔ ꯂꯩꯇ꯭ꯔꯣ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯉꯁꯤꯗꯤ ꯁꯨꯇꯤꯅꯤ ꯇ꯭ꯌꯨꯁꯟꯁꯨ ꯂꯥꯛꯑꯣꯏ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯕꯅꯤ ꯆꯠꯇ꯭ꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯗꯩ ꯍꯥꯏꯔꯕꯅꯤ ꯄꯨꯔꯛꯅꯕ ꯑꯗꯣ ꯉꯁꯤ ꯂꯥꯛꯅꯤ ꯈꯪꯉꯤꯕꯅꯤ ꯑꯗꯨꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯕ ꯅꯣꯏ ꯁꯥꯔꯒꯤ ꯐꯣꯟꯗꯣ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗꯩ ꯇꯧꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯕꯕꯥꯗꯩ ꯇꯧꯒꯦꯔꯥ ꯑꯃꯗꯤ ꯇꯧꯔꯣ ꯀꯧꯔꯣꯗꯅ ꯀꯌꯥꯝꯕꯨ ꯄꯨꯔꯛꯀꯦ ꯑꯅꯤꯈꯛ ꯄꯨꯔꯛꯄꯅꯤ ꯃꯈꯣꯏꯗ ꯑꯃꯃꯝ ꯄꯤꯕꯁꯨ ꯌꯥꯕꯅꯤ ꯁꯥꯔꯅ ꯈꯣꯛꯀꯦ ꯊꯥꯡ ꯄꯨꯔꯛꯅꯕꯅ ꯍꯥꯏꯍꯧꯋꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯑꯗꯣ ꯑꯩ ꯐꯣꯟꯗꯤ ꯇꯧꯔꯒ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥꯅ ꯍꯪꯒꯦ ꯌꯥꯗ꯭ꯔꯗꯤ ꯈꯥꯛꯄꯤꯔꯝꯒꯦꯅ ꯍꯥꯏꯔꯣꯔꯥ ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯊꯥꯡꯗꯣ ꯑꯩ ꯄꯤꯔꯝꯃꯒꯦ ꯃꯈꯨꯠ ꯌꯥꯡꯕ ꯑꯣꯖꯥꯅꯤ ꯀꯩꯁꯨ ꯊꯧꯁꯥꯗ ꯀꯤꯍꯣꯝ ꯑꯅꯤꯃꯛ ꯈꯣꯛꯂꯝꯃꯤ ꯑꯃꯅ ꯐꯣꯟ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯇꯨ ꯎꯅꯕ ꯆꯠꯄ ꯁꯣꯏ ꯑꯣꯏꯔꯝꯅꯤꯕ ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯄꯥ ꯃꯋꯥ ꯂꯧꯗꯦꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯀꯩꯕ ꯅꯨꯄꯤ ꯎꯅꯕ ꯂꯣꯏꯔꯕꯣ ꯐꯣꯟ ꯄꯥꯏꯔꯛꯅꯤ ꯈꯪꯗ꯭ꯔꯤꯗꯣ ꯀꯩꯗꯧꯔꯨꯒꯦ ꯏꯁ ꯈꯣꯟꯗ ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯤꯠ ꯌꯥꯝ ꯌꯥꯝꯕꯗꯧꯅ ꯍꯥꯏꯃꯟꯗ꯭ꯔꯣ ꯈꯤꯇꯪ ꯈꯟꯊꯧꯗ ꯃꯤꯠ ꯌꯥꯝꯗꯕꯗꯣ ꯑꯩꯅ ꯄꯨꯔꯛꯄ ꯀꯤꯍꯣꯝꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯌꯥꯝꯅꯕ ꯕꯣꯔ ꯄꯤꯔꯒꯦ ꯅꯪ ꯉꯁꯤꯡꯀꯤ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯊꯋꯥꯏ ꯋꯥꯔꯝꯃꯅꯤꯅꯦ ꯑꯩ ꯂꯩꯔꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯁꯪꯒ ꯇꯧꯕ ꯌꯥꯔꯔꯣꯏꯅ ꯑꯩ ꯀꯩꯝ ꯍꯥꯏꯕꯤꯔꯨꯏ ꯇꯧꯖꯧ ꯅꯪ ꯑꯄꯥꯝꯕꯅꯤ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯀꯩꯅꯣ ꯏꯁꯧꯗꯣ ꯌꯥꯝ ꯂꯥꯡꯉꯤꯗꯣ ꯃꯔꯝ ꯆꯥꯗꯦꯀꯣ ꯑꯩ ꯉꯁꯥꯏ ꯀꯩ ꯇꯨꯝꯊꯔꯨꯔꯤ ꯂꯥꯛꯄ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔో ꯀꯣꯟꯅ ꯎꯅꯔꯣ ꯁꯤꯗꯅꯦ ꯀꯤꯍꯣꯝ ꯃꯁꯨꯡ ꯑꯃꯠꯇꯗꯤ ꯄꯤꯖꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯅꯁꯛꯇꯨꯒ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯌꯥꯝ ꯃꯥꯟꯗꯦꯀꯣ ꯀꯤꯍꯣꯝ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯁꯨꯡ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯁꯔꯨꯛ ꯇꯝꯕꯗ ꯃꯁꯨꯡꯗꯩ ꯍꯧꯔꯕ ꯑꯩ ꯃꯇꯧ ꯇꯝꯃꯛꯀꯅꯨ ꯅꯨꯃꯤꯠ 5ꯅꯤ ꯎꯗꯕ ꯅꯁꯛꯇꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯌꯦꯡꯕ ꯂꯥꯛꯑꯒꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤ ꯏꯁꯧꯁꯦ ꯎꯅꯕꯗꯁꯨ ꯇꯧꯒꯗꯕ ꯀꯣ ꯑꯌꯥ ꯑꯩ ꯀꯥꯎꯏ ꯔꯤꯌꯥꯗꯣ ꯍꯧꯔꯒ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯆꯤꯡꯅꯔꯅꯤ ꯑꯩꯅ ꯃꯈꯣꯏ ꯄꯤꯖꯅꯕꯅꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯍꯥꯟꯕꯗ ꯃꯁꯨꯡ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯤꯡꯗ ꯊꯪꯖꯤꯟꯕꯤꯔꯤꯕ ꯅꯨꯡꯁꯤꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯌꯥꯕꯁꯨ ꯌꯥꯕꯤꯗꯦ ꯊꯩꯗꯣꯛ ꯊꯩꯖꯤꯟꯅ ꯍꯥꯟꯅ ꯍꯧꯕꯤꯔꯤ ꯑꯩ ꯊꯝꯃꯦꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯦꯟꯗꯤ ꯀꯦꯜꯂ ꯃꯥꯜꯂꯦ ꯌꯥꯗꯦꯕ ꯃꯥꯏ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯌꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯑꯥꯔꯕꯤꯌꯥ ꯀꯩ ꯂꯩꯔꯦ ꯌꯥꯝ ꯑꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯥꯔ ꯇꯤꯀꯦꯟ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯦ ꯃꯥꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ ꯀꯤꯍꯣꯝ ꯆꯥꯔꯨꯁꯦ ꯏꯕꯥꯏꯅꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯩ ꯅꯤꯅꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ ꯍꯜꯂꯛꯄꯁꯨ ꯊꯦꯡꯉꯅꯤ ꯅꯪꯅ ꯁꯣꯏꯖꯕꯅꯤꯀꯣ ꯁꯤꯗꯤ ꯏꯠꯁ ꯑꯣꯀꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯗꯤ ꯆꯠꯂꯨ ꯇꯥꯕꯅꯤ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯆꯠꯅꯤꯡꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯕꯥꯅꯤ ꯀꯣꯏꯅꯔꯕꯣ ꯀꯣꯏꯕꯨ ꯀꯣꯏꯅꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯀꯣꯏꯅꯗ꯭ꯔꯤ ꯀꯣꯏꯅꯔꯀꯥꯟꯗ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯑꯗꯣ ꯅꯪꯁꯨ ꯅꯤꯅꯦ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯥꯔꯕꯤꯌꯥ ꯉꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯦ
ꯑꯗꯣ ꯑꯇꯣꯞꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦꯀꯣ. ꯊꯝꯃꯦꯀꯣ. ꯎꯕꯨ ꯎꯅꯤꯡꯂꯕ ꯃꯤ ꯌꯥꯎꯏ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯆꯪꯗꯦ. ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯇ꯭ꯔ ꯁꯥꯗꯨꯅ ꯇꯤꯀꯦꯟꯗ ꯈꯪꯗꯕ ꯍꯪꯕ ꯂꯥꯛꯄ ꯁꯥꯔꯝꯃꯤ. ꯑꯩꯁꯦ ꯕꯕꯥꯗ ꯍꯪꯗꯧꯁꯨ ꯁꯔꯅ ꯇꯥꯛꯄꯤꯗ꯭ꯔꯥ ꯍꯪꯉꯛꯀꯗ꯭ꯔꯥꯅ ꯍꯪꯗ꯭ꯔꯦ. ꯁꯨꯇꯤꯁꯨ ꯑꯣꯏ, ꯁꯔ ꯁꯥꯎꯅꯨꯀꯣ. ꯍꯩ, ꯈꯪꯗꯕ ꯍꯪꯕ ꯂꯥꯛꯄꯕꯨ ꯀꯩ ꯀꯥꯏꯒꯦ? ꯅꯪꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯅꯦ ꯑꯩꯗꯤ. ꯁꯔ, ꯔꯤꯐ꯭ꯔꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯦ ꯇꯁꯦꯡꯅ ꯀꯣꯛ ꯉꯥꯎꯔꯨꯕꯅꯤ. ꯃꯔꯛꯇ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ. ꯁꯣꯏꯗꯅ ꯇꯥꯛꯀꯦ. ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯎꯗꯦꯅ. ꯀꯩꯒꯤ ꯂꯥꯛꯃꯤꯟꯅꯗ꯭ꯔꯤꯅꯣ? ꯃꯈꯣꯏꯗꯤ ꯍꯩꯕ ꯂꯣꯏꯔꯕꯣ? ꯑꯩꯅ ꯍꯧꯔꯝꯗꯕꯅꯦ ꯁꯔ. ꯃꯈꯣꯏꯗꯣ ꯐꯔꯛ ꯇꯥꯔꯗ꯭ꯔꯥꯅ. ꯃꯤꯠꯅ ꯇꯤꯀꯦꯟꯒꯤ ꯊꯣꯡꯗ ꯌꯦꯡꯕ ꯂꯦꯞꯄꯝꯗꯦ. ꯋꯥꯈꯜꯗꯅ ꯅꯤꯇꯤ ꯀꯩꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯅꯣ ꯈꯟꯕꯗ ꯇꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯆꯪꯕ ꯀꯥꯏ. ꯀꯔꯤꯅꯣꯕꯨ ꯈꯪꯗꯦ. ꯏꯍꯦ, ꯀꯥꯎꯏꯅꯦ. ꯅꯤꯇꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ. ꯃꯈꯣꯏ ꯕꯕꯥ ꯍꯟꯈꯤꯗ ꯉꯥꯏꯔꯤ. ꯅꯪ ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯣ. ꯀꯤꯍꯣꯝ 2 ꯄꯨꯔꯛꯄꯅꯤ. ꯃꯃꯥꯟꯅꯕꯤ 2ꯁꯨ ꯂꯥꯛꯅꯤ ꯍꯥꯏ. ꯌꯥꯝ ꯍꯥꯎꯕꯅꯤ. ꯅꯪꯁꯨ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯃꯁꯨꯡ ꯑꯃ ꯆꯥꯎꯀꯣ. ꯑꯍꯣꯏ ꯁꯔ. ꯉꯥꯏꯔꯝꯃꯨꯀꯣ. ꯃꯁꯨꯡ ꯑꯃ ꯆꯥꯀꯣ. ꯑꯩ ꯂꯧꯊꯣꯔꯛꯀꯦ. ꯑꯇꯩ ꯈꯪꯗꯕ ꯌꯦꯡꯉꯝꯃꯨ. ꯀꯤꯍꯣꯝ ꯆꯥꯅꯤꯡꯕꯩ ꯂꯥꯛꯄ ꯇꯥꯍꯟꯕ. ꯈꯪꯅꯤꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯈꯤꯁꯅꯨꯕ. ꯅꯨꯡꯁꯤ ꯍꯥꯏꯖꯤꯟꯒꯦ. ꯃꯥꯁꯨ ꯋꯥꯍꯟꯒꯦꯕ. ꯅꯨꯡꯁꯤꯗ ꯍꯥꯏꯔꯒꯅꯦ ꯃꯤꯍꯨꯜ ꯇꯥꯟ ꯀꯥꯏꯍꯟꯒꯦ ꯈꯪꯅꯤ. ꯏꯍꯦ, ꯔꯥꯁꯕꯤꯌꯔ, ꯅꯪ ꯑꯣꯏꯔꯦ? ꯏꯟꯗꯣꯝꯆꯥ, ꯁꯔ ꯆꯪꯈꯤꯕꯅꯤ ꯃꯅꯨꯡꯗ. ꯁꯦ, ꯅꯪꯁꯨ ꯀꯤꯍꯣꯝ ꯄꯤꯖꯅꯤ ꯍꯥꯏꯌꯦ. ꯄꯨꯊꯣꯔꯛꯄꯅꯤ. ꯁꯔꯁꯨ ꯊꯣꯔꯛꯑꯅꯤ. ꯀꯤꯍꯣꯝ ꯃꯍꯥꯎ ꯌꯥꯎꯔꯔꯣꯏ ꯈꯜꯂꯝꯕꯅꯤ. ꯅꯤꯇꯤ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯍꯦꯟꯅ ꯊꯨꯝꯕꯒꯨꯝ ꯇꯧꯏ. ꯍꯥꯏ, ꯇꯞꯅ ꯆꯥꯎꯅꯦ ꯅꯪꯕꯣ. ꯍꯥꯔꯤꯗꯣ. ꯕꯦꯝꯃꯥ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. ꯌꯥꯔꯅꯤ ꯏꯟꯗꯣꯝꯆꯥ. ꯍꯩꯀꯨ ꯆꯥꯔꯒ ꯊꯛꯄ ꯅꯠꯇꯕꯅꯤꯅ ꯀꯤꯍꯣꯝꯒꯤ ꯃꯒꯨꯜ ꯃꯥꯡꯈꯤꯅꯤ. ꯌꯥꯅꯤ. ꯁꯔꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯥꯛꯅꯤꯡꯕ ꯃꯄꯥ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯌꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯍꯤꯡ ꯂꯦꯛꯑꯣ ꯍꯥꯏꯔꯁꯨ ꯁꯔꯅ ꯍꯥꯏꯕꯅꯤꯅ ꯏꯟꯕ ꯇꯥꯕꯅꯤ. ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ. ꯁꯔ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯂꯩꯔꯨꯈꯤꯒꯦ. ꯗꯥꯎꯠ ꯂꯩꯕ ꯁꯥꯔ ꯂꯥꯛꯄꯅꯤ. ꯑꯩꯗꯤ ꯌꯥꯝ ꯁꯤꯡꯗ꯭ꯔꯥ? ꯁꯦ, ꯄꯤꯖꯅꯤꯡꯕ ꯀꯤꯍꯣꯝ ꯃꯁꯨꯡꯁꯨ ꯆꯥꯕ ꯐꯪꯉꯦ. ꯁꯔ ꯇꯥꯅꯤ. ꯆꯠꯂꯝꯗꯥꯏꯗ ꯃꯁꯨꯡ 2 ꯑꯩ ꯂꯣꯟꯅ ꯄꯤꯔꯛꯀꯦ. ꯃꯗꯨꯁꯨ ꯄꯨꯈꯣ. ꯔꯤꯌꯥꯒ ꯂꯩꯅꯥꯒꯒꯤꯅꯦ ꯍꯥꯏꯅ ꯈꯥꯛꯈꯤꯕꯅꯤ. ꯈꯥꯏ ꯄꯤꯖꯧꯀꯣ ꯅꯪ. ꯅꯨꯡꯁꯤꯕꯁꯨꯅꯦ ꯈꯥꯏ ꯄꯤꯔꯛꯇꯧ ꯃꯥꯜꯂꯦ. ꯍꯟꯗꯛꯇꯤ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯄꯥꯕ ꯈꯔ ꯍꯧꯔꯣꯀꯣ. ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯥꯔꯛ ꯑꯔꯣꯏꯕꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯔꯁꯨꯅꯦ, ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕꯅꯤ. ꯄꯥꯅ ꯃꯤꯠꯇ ꯅꯪ ꯎꯔꯛꯄ ꯌꯥꯎꯏ. ꯁꯤꯗꯅꯦ ꯑꯩꯅ ꯉꯛꯏꯁꯦ. ꯆꯨꯔꯨꯞꯅ ꯀꯌꯥꯝ ꯊꯛꯏꯕ? ꯈꯔ ꯂꯦꯞꯄꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯤ. ꯀ꯭ꯋꯥꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯑꯃ ꯆꯥꯕꯗꯨꯁꯨ ꯆꯥꯔꯤꯕ꯭ꯔꯣ? ꯅꯌꯨꯝꯗ ꯍꯟꯍꯟꯕ ꯌꯥꯗ꯭ꯔꯦ. ꯍꯌꯦꯡꯈꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯣ. ꯇꯜꯂꯒꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯅꯤ. ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯆꯥꯡ ꯅꯥꯏꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯂꯣꯏ ꯌꯥꯔꯦꯗ. ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯆꯪꯗꯦ. ꯑꯩꯅ ꯑꯃ ꯍꯪꯉꯤ, ꯅꯪꯅ ꯑꯃ ꯈꯨꯝꯃꯤ. ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ. ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯅ ꯈꯨꯝꯗꯧꯕ. ꯍꯥ, ꯔꯥꯁꯕꯤꯌꯔ, ꯀꯩ ꯑꯣꯏꯅ ꯈꯨꯝꯃꯤꯅꯣꯅꯦ? ꯁꯔ, ꯑꯩꯅ ꯈꯨꯝꯃꯤꯗꯣ ꯑꯥꯔꯊꯗꯤ ꯊꯣꯛꯄꯅꯦꯕ. ꯑꯗꯣ ꯃꯥꯅ ꯂꯧꯁꯤꯟꯕ ꯋꯥꯠꯄꯩꯅꯤ. ꯃꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕꯩ ꯍꯧꯅꯕꯤ ꯑꯦꯛꯖꯦꯛ ꯈꯨꯝꯃꯣꯅ ꯍꯥꯏ ꯃꯥꯜꯂꯦ. ꯑꯈꯪꯕꯗꯨ ꯈꯛ ꯈꯨꯝꯕꯤꯔ ꯂꯣꯏꯔꯦꯅꯦ. ꯌꯦꯡꯁꯤꯁꯦ. CBSEꯒꯤꯅꯦ ꯀꯣꯏꯁꯟ ꯄꯦꯇꯔꯟ ꯈꯔ ꯌꯦꯡꯁꯤ. ꯁꯔ, ꯁꯤꯁꯨ ꯑꯦꯛꯖꯦꯛ ꯈꯨꯝꯗꯣꯏꯔꯣ? ꯁꯔ, ꯃꯥ ꯑꯣꯏꯅ ꯍꯪꯍꯟꯁꯦ. ꯈꯨꯝꯕ ꯇꯜꯂ ꯃꯥꯜꯂꯦ. ꯅꯣ ꯁꯔ, ꯑꯩ ꯍꯪꯕ ꯌꯥꯝ ꯇꯜꯂꯤ. ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯍꯪꯕꯅꯤ. ꯅꯣꯡꯇ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯈꯤꯗ꯭ꯔꯤ. ꯔꯥꯁꯕꯤꯌꯔ, ꯁꯔ, ꯑꯩꯈꯣꯏ ꯃꯃꯥ ꯄꯥꯕꯨꯡꯗ ꯁꯨꯝ ꯍꯪꯕꯩ ꯋꯥꯔꯤꯅꯤ.